ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯄꯨꯟꯁꯤ ꯑꯁꯦ ꯌꯥꯝꯅ ꯍꯣꯡꯉꯤꯕ ꯑꯗꯨꯕꯨ ꯍꯤꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯌꯥꯝꯅ ꯇꯥꯡꯉꯤꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯣꯏꯍꯧꯗꯕ ꯃꯇꯤꯛ ꯆꯥꯍꯧꯗꯕ ꯄꯩꯁꯥ ꯄꯥꯏꯍꯧꯗꯕ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯏꯃꯥ ꯏꯄꯥꯒꯤ ꯆꯩꯁꯨꯒꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯣꯏꯒꯗꯕꯅꯤꯕ ꯑꯁꯦꯡꯕ ꯅꯨꯄꯥꯁꯦ ꯃꯥꯅ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯐꯅ ꯁꯥꯎꯅ ꯌꯨꯝꯗ ꯍꯜꯂꯛꯂꯕꯁꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯇꯝ ꯄꯨꯝꯕꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯗꯨ ꯑꯁꯦꯡꯕ ꯅꯨꯄꯥꯅꯤ ꯅꯨꯡꯁꯤꯅꯗ꯭ꯔꯤꯉꯩꯗ ꯄꯩꯁꯥ ꯍꯥꯟꯅ ꯇꯥꯟꯕ ꯇꯝꯃꯨꯕ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯩꯁꯥ ꯇꯥꯜꯍꯧꯗ꯭ꯔꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯗꯣ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯅ ꯂꯩꯕꯗ ꯆꯠꯈꯤꯒꯅꯤꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯅꯪꯒꯤ ꯗ꯭ꯔꯤꯝ ꯂꯩꯔꯕ ꯃꯗꯨꯒꯨꯝꯕꯗꯣ ꯊꯨꯡꯅꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯍꯧꯒꯗꯕꯅꯤꯕ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯅꯪꯒꯤ ꯗ꯭ꯔꯤꯝ ꯅꯪꯒꯤ ꯃꯪꯂꯥꯟꯁꯤꯡꯗꯣ ꯊꯨꯡꯅꯅꯕ ꯍꯣꯠꯅꯍꯧꯗ꯭ꯔꯕ ꯃꯗꯨꯗ ꯅꯪ ꯃꯥꯏꯊꯤꯕ ꯑꯣꯏꯔꯕ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯕꯨ ꯄꯩꯁꯥ ꯄꯤꯔꯒ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯒꯅꯤꯕ ꯃꯁꯤꯃ ꯀꯩꯗꯧꯉꯩꯗ ꯀꯥꯎꯒꯅꯨꯕ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯕꯗ ꯇꯥꯔꯝꯂꯒꯅꯤꯕ ꯅꯨꯄꯤꯒꯤ ꯀꯥꯔꯦꯛꯇꯔꯅ ꯐꯠꯇ꯭ꯔꯕ ꯅꯨꯄꯤꯅ ꯂꯝꯆꯠ ꯆꯨꯝꯗ꯭ꯔꯕ ꯃꯌꯨꯝ ꯄꯥꯟꯐꯝ ꯈꯪꯂꯣꯏ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯨꯄꯥꯒꯤ ꯀꯥꯔꯦꯛꯇꯔꯅ ꯐꯠꯇ꯭ꯔꯕ ꯃꯌꯥꯝ ꯍꯥꯏꯅꯒꯅꯤꯕ ꯂꯨꯍꯣꯡꯍꯜꯂꯣ ꯃꯌꯨꯝ ꯄꯥꯜꯍꯜꯂꯕ ꯇꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ Money for Iman Nuxia!